ꯏꯗꯨꯅꯤꯡꯊꯧꯒꯤ ꯄꯣꯁꯇꯒꯤ ꯂꯧꯈꯠꯆꯔꯒꯦ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯃ꯭ꯌꯥꯟꯃꯥꯔ ꯃꯅꯨꯡꯗ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒ ꯈꯨꯠꯊꯣꯛꯅꯕꯗ ꯃꯅꯤꯄꯨꯔꯗꯒꯤ ꯁꯤꯈꯤꯕ ꯀꯦꯅꯦꯕꯤ 100ꯒꯤ ꯃꯊꯛꯇ ꯁꯨꯈ꯭ꯔꯦ꯫ ꯁꯤꯈ꯭ꯔꯕ ꯃꯅꯤꯄꯨꯔꯗꯒꯤ ꯀꯦꯅꯦꯕꯤ ꯀꯦꯗꯔꯁꯤꯡ ꯑꯁꯤꯒꯤ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯄꯔ ꯗꯤꯁꯤꯁ ꯑꯃꯗ ꯀꯦꯗꯔ ꯑꯗꯨꯒꯤ ꯔꯦꯡꯛ ꯁ꯭ꯀꯤꯜ ꯕꯦꯔꯕꯦꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯈ 9,000ꯗꯒꯤꯅ 10,000-15 GOI-ꯅ ꯄꯤ꯫ ꯗꯤꯁꯤꯁ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡ ꯑꯃꯗꯤ ꯀꯨꯀꯤ ꯂꯤꯗꯔꯁꯤꯡꯅ GOI-ꯗꯒꯤ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯂꯧꯕ ꯑꯗꯨ ꯀꯅꯥ ꯑꯃꯠꯇ ꯍꯥꯏꯗꯣꯛꯇꯦ꯫ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗꯒꯤ ꯀꯦꯅꯦꯕꯤ ꯀꯦꯗꯔ ꯁꯤꯕ ꯈꯪꯍꯦꯟ ꯍꯦꯟꯂꯛꯄꯗꯒꯤ GOI-ꯒꯤ ꯐꯟ ꯉꯥꯏꯕ ꯉꯝꯗꯕꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯒꯤ ꯂꯨꯄꯥ ꯆꯅꯤ ꯈꯥꯏ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯀꯨꯀꯤꯁꯤꯡꯗꯒꯤꯁꯨ ꯌꯥꯝꯂꯕ ꯗꯣꯅꯦꯁꯟ ꯂꯧꯏ꯫ ꯀꯨꯀꯤ ꯂꯤꯗꯔꯁꯤꯡꯒꯤ ꯗꯕꯜ ꯁ꯭ꯇꯦꯟꯗꯔꯗ ꯔꯣꯜꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯈꯪꯅꯔꯛꯂꯦ ꯑꯃꯗꯤ ꯁꯥꯎꯅꯔꯛꯂꯦ꯫ GOI-ꯗꯒꯤꯁꯨ ꯂꯣꯟꯅ ꯄꯩꯁా ꯂꯧꯕ, ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥꯁꯨ ꯄꯤꯕ ꯑꯗꯨꯒ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡꯗꯒꯤꯁꯨ ꯄꯩꯁా ꯈꯥꯏꯕ ꯑꯁꯤ ꯌꯥꯅꯤꯡꯂꯛꯇ꯭ꯔꯦ꯫ ꯄꯕ꯭ꯂꯤꯛꯇꯒꯤ ꯈꯥꯏꯈꯤꯕ ꯄꯩꯁꯥ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕꯒꯦ? ꯃꯈꯥ ꯇꯥꯅ ꯀꯨꯀꯤ ꯂꯤꯗꯔꯁꯤꯡꯅ ꯄꯩꯁꯥ ꯈꯥꯏꯕ ꯄꯕ꯭ꯂꯤꯛꯅ ꯄꯤꯔꯔꯣꯏ ꯍꯥꯏꯔꯤ ꯍꯤꯜ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯎꯟꯁꯤꯜꯅ ꯀꯨꯀꯤ ꯅꯨꯄꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯊꯥꯔꯤꯕ ꯋꯥꯔꯣꯜ ꯄꯥꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯃꯩꯇꯩ ꯀꯨꯀꯤ ꯂꯥꯟ ꯃꯅꯨꯡꯗ ꯁꯤꯈꯤ ꯅꯥꯈꯤꯕꯁꯤꯡꯒꯤ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ GOI-ꯗꯒꯤ ꯑꯃꯠꯇ ꯂꯧꯔꯣꯏ ꯍꯥꯏꯅ ꯃꯔꯝ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃꯒꯤ ꯃꯈꯥꯗ ꯋꯥꯁꯛꯇꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯥꯎꯕ ꯋꯥꯏꯗꯂꯤ ꯁꯔꯀꯨꯂꯦꯠ ꯇꯧꯈꯤ꯫ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯂꯧꯔꯣꯏ ꯍꯥꯏꯕꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯂꯩꯅ ꯗꯤꯁꯤꯁ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯅ GOI-ꯗꯒꯤ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯑꯗꯨꯝ ꯂꯧꯏ꯫ ꯀꯨꯀꯤ ꯂꯤꯗꯔꯁꯤꯡꯅꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ꯫ ꯂꯤꯗꯔꯁꯤꯡꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯆꯠꯊꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯃꯐꯝꯗ ꯂꯩꯔꯤꯕ CSO ꯚꯤꯂꯦꯖ ꯆꯤꯐꯁꯤꯡꯅ ꯁ꯭ꯇꯔꯤꯛ ꯔꯨꯜꯁ ꯇꯧꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯂꯤꯗꯔꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕ ꯇꯧꯕ ꯎꯗꯦ꯫ ꯑꯅꯤꯁꯨꯕꯗ ꯂꯤꯗꯔꯁꯤꯡꯅ GOI-ꯗꯒꯤ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯂꯧꯗꯕ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯕꯨ ꯄꯕ꯭ꯂꯤꯛꯇꯒꯤ ꯐꯟ ꯈꯣꯝꯂꯒ ꯁꯤꯈꯤꯕ ꯏꯃꯨꯡꯁꯤꯡꯗ ꯑꯉꯝꯕ ꯄꯩꯁꯥ ꯄꯤ, ꯑꯗꯨꯕꯨ ꯗꯤꯁꯤꯁ ꯐꯦꯃꯤꯂꯤꯁꯤꯡꯅ ꯂꯣꯟꯅ GOI-ꯗꯒꯤ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯂꯧꯔꯦ ꯍꯥꯏꯕ ꯑꯁꯤ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯄꯕ꯭ꯂꯤꯛꯇꯒꯤ ꯐꯟ ꯈꯣꯝꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯔꯤꯕꯒꯦ? ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏ ꯁꯣꯟꯊꯔꯤ, ꯂꯥꯏꯔꯔꯤ, ꯅꯣꯡꯃꯩ ꯃꯔꯨ ꯂꯩꯅꯤꯡꯉꯥꯏ ꯄꯩꯁా ꯐꯥꯎꯕ ꯂꯩꯇ꯭ꯔꯦ꯫ ꯗꯤꯁꯤꯁ ꯐꯦꯃꯤꯂꯤꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡ GOI-ꯗꯒꯤ ꯐꯪꯂꯕ ꯅꯠꯇ꯭ꯔꯥ? ꯀꯨꯀꯤ ꯏꯟꯄꯤꯅ ꯁꯦꯝꯈꯤꯕ ꯔꯨꯜꯁ ꯄꯨꯝꯕ ꯗꯤꯁꯤꯁ ꯐꯦꯃꯤꯂꯤꯁꯤꯡꯅ ꯉꯥꯛꯅ ꯆꯠꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯌꯥꯏ? ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯅꯨꯃꯤꯠ ꯅꯤꯅꯤ 8 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯀꯗꯕꯅꯤ꯫ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯗꯤꯁꯤꯁ ꯐꯦꯃꯤꯂꯤꯁꯤꯡꯅ GOI-ꯗꯒꯤ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌా ꯂꯧꯕ ꯑꯗꯨ ꯀꯨꯀꯤ ꯏꯟꯄꯤꯅ ꯑꯌꯥꯕ ꯄꯤꯔꯕ꯭ꯔꯥ? ꯃꯈꯥ ꯇꯥꯅ ꯗꯤꯁꯤꯁ ꯐꯦꯃꯤꯂꯤꯒꯤ ꯃꯤꯡꯗ ꯀꯨꯀꯤ ꯁꯣꯁꯥꯏꯇꯤ ꯄꯨꯝꯅꯃꯛꯇꯒꯤ ꯄꯩꯁా ꯈꯥꯏꯕ ꯌꯥꯔꯔꯣꯏ꯫ ꯑꯩꯈꯣꯏꯅꯁꯨ ꯄꯩꯁా ꯈꯥꯏꯌꯨ ꯍꯥꯏꯔꯔꯣꯏ ꯑꯃꯗꯤ ꯄꯩꯁꯥ ꯈꯥꯏꯕ ꯌꯥꯎꯔꯔꯣꯏ꯫ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗꯒꯤ ꯚꯤꯈ꯭ꯌꯥ ꯅꯤꯔꯒ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯑꯗꯨꯃꯛ ꯇꯧꯈꯤꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯤꯕ BJPꯒꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯒꯤ ꯍꯧꯔꯒ ꯑꯇꯩ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯗꯤ MLAꯁꯤꯡ ꯑꯁꯤ ꯃꯁꯥꯒꯤ ꯃꯀꯣꯛꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯕꯒꯨꯝ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯇꯝ ꯆꯨꯞꯄꯗ ꯗꯦꯜꯂꯤꯗꯒꯤ ꯚꯤꯈ꯭ꯌꯥ ꯅꯤꯗ꯭ꯔꯕꯗꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯒꯤ ꯏꯖꯠ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕ ꯌꯥꯏ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯨꯔꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯃꯈꯥ ꯊꯥꯕ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯗꯤ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯁꯥꯒꯠꯇꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 12 ꯁꯨꯔꯛꯂꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯁꯣꯏꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏꯗ꯭ꯔꯥ ꯈꯜꯂꯤ꯫ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯐꯝꯒꯗꯕ ꯃꯇꯝ ꯀꯨꯏꯔꯛꯇ꯭ꯔꯕ ꯑꯁꯤꯗ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯧꯔꯛꯏ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯗꯨꯅ ꯗꯦꯜꯂꯤꯗ ꯄꯪꯄꯥꯏꯗ ꯄꯥꯏꯁꯤꯟꯅꯔꯤꯕ ꯑꯁꯤꯁꯨ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯤ꯫ ꯑꯄꯨꯟꯕ ꯂꯩꯉꯥꯛ ꯑꯃꯒꯤ ꯃꯤꯅꯤꯁꯇꯔ MLAꯁꯤꯡ ꯍꯥꯏꯕꯗꯨꯗꯤ ꯋꯥꯈꯜ ꯆꯞ ꯃꯥꯟꯅꯗꯨꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯄꯨꯟꯅ ꯇꯧꯃꯤꯟꯅꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ BJPꯒꯤ ꯃꯤꯅꯤꯁꯇꯔ ꯈꯔ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯧꯔꯛꯄꯗꯒꯤ ꯄꯥꯏꯁꯤꯟꯈ꯭ꯔꯦ, ꯈꯔꯅ ꯏꯝꯐꯥꯜꯗ ꯂꯩꯍꯧꯔꯤ꯫ ꯗꯦꯜꯂꯤ ꯄꯥꯡꯈ꯭ꯔꯕ BJPꯒꯤ ꯃꯟꯇ꯭ꯔꯤ MLA ꯈꯔꯗꯤ ꯇꯣꯉꯥꯟꯕ ꯂꯩꯅꯥꯗꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄ ꯉꯝꯗꯅ ꯃꯥꯅ ꯊꯣꯛꯄ ꯄꯪꯂꯩꯗ ꯂꯩꯅꯩ ꯍꯥꯏꯕꯅꯆꯤꯡꯕ ꯃꯤꯌꯥꯝꯅ ꯉꯥꯡꯅ ꯁꯛꯅꯕꯁꯨ ꯑꯗꯨꯃꯛ ꯇꯥꯕ ꯐꯪꯏ꯫ ꯃꯁꯤꯅ ꯃꯁꯥꯒꯤ ꯃꯀꯣꯛꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕ ꯉꯝꯗꯕ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄꯨꯛꯂꯤ ꯄꯥꯏꯗꯨꯅ ꯇꯦꯂꯪꯒꯥ ꯄꯥꯏꯕꯒꯨꯝ ꯇꯧꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯅꯗꯕ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯈꯔꯒ ꯇꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯐꯣꯡꯅ ꯎꯠꯊꯣꯔꯛꯄ ꯍꯥꯏꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯏꯃꯨꯡ ꯑꯃꯠꯇ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯒꯗꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯇꯤꯟꯅꯕ ꯌꯥꯗꯕꯗꯒꯤ ꯏꯃꯨꯡ ꯀꯥꯡ-ꯈꯣꯡ ꯆꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯆꯥ ꯃꯁꯨꯁꯤꯡꯕꯨ ꯀꯥꯡ-ꯈꯣꯡ ꯆꯥꯏꯔꯛꯏ ꯍꯥꯏꯕꯗꯨ BJPꯒꯤ ꯂꯨꯆꯤꯡꯕꯗꯒꯤ ꯍꯧꯔꯒ MLAꯁꯤꯡ ꯑꯃꯗꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯅꯤꯡꯁꯤꯡꯕ ꯆꯨꯝꯒꯅꯤ꯫ BJPꯒꯤ ꯂꯩꯉꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯅꯤꯁꯇꯔꯁꯤꯡ MLAꯁꯤꯡ ꯄꯨꯟꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯃꯤꯟꯅꯕ ꯌꯥꯗꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯒ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯗꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕ ꯍꯥꯏꯕꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯑꯇꯩ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯁꯤꯡꯒ ꯑꯐꯕ ꯃꯔꯤ ꯊꯝꯗꯕꯗꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯟ ꯃꯅꯨꯡ ꯑꯁꯤꯗ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯕꯨ ꯀꯧꯅꯤꯡꯕ ꯃꯇꯝꯗ ꯀꯧꯕ, ꯗꯦꯜꯂꯤ ꯇꯥꯟꯅ ꯃꯈꯣꯏꯕꯨ ꯀꯧꯔꯤꯕ ꯂꯨꯆꯤꯡꯕ ꯑꯗꯨꯒ ꯎꯅꯕ ꯐꯪꯗꯅ ꯑꯃꯨꯛꯁꯨ ꯍꯜꯂꯛꯄ, ꯑꯁꯨꯝꯅ ꯂꯥꯏꯙꯤ ꯁꯥꯟꯅꯕꯒꯨꯝ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯕꯨ ꯁꯥꯟꯅꯕꯤꯕꯒꯨꯝ ꯇꯧꯕ ꯑꯁꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯑꯁꯤꯒꯨꯝꯕꯒ
ꯊꯧꯑꯣꯡ ꯑꯁꯤ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯊꯣꯛꯈꯤꯗꯦ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯏ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯎꯅꯕ ꯐꯪꯏ꯫ ꯃꯇꯤꯡ ꯂꯩꯅ ꯃꯥꯒꯤ ꯁ꯭ꯇꯦꯠꯀꯤꯗꯃꯛꯇ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯋꯥꯔꯤ ꯁꯥꯅꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯟ ꯊꯣꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯗꯤ ꯉꯁꯤ ꯐꯥꯎꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯉꯝꯗꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯁꯨ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯋꯥꯔꯤ ꯁꯥꯅꯁꯤ, ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯗꯦꯜꯂꯤꯗ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯛꯄꯁꯨ ꯉꯁꯤ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ꯫ ꯃꯗꯨꯅ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯈꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯣꯟꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯤꯕ ꯑꯁꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏ ꯃꯤꯌꯥꯝꯒꯤ ꯏꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯅ ꯂꯩꯈꯥꯗ ꯆꯤꯡꯊꯗꯨꯅ ꯊꯝꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯌꯥꯏ꯫ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯅ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯗ ꯄꯤꯔꯤꯕ ꯃꯊꯧ ꯃꯉꯝ ꯑꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯨꯅ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯂꯩꯅ ꯃꯔꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯅ ꯀꯠꯊꯣꯛꯄꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯉꯥꯛꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯆꯤꯡꯂꯦꯞꯅ ꯂꯧꯐꯝ ꯊꯣꯛꯏ꯫ ꯃꯗꯨ ꯅꯠꯇꯅ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯐꯝꯃꯨ ꯍꯥꯏꯔꯒ ꯐꯝꯕ, ꯂꯦꯞꯄꯨ ꯍꯥꯏꯔꯒ ꯂꯦꯞꯄ, ꯆꯠꯂꯨ ꯍꯥꯏꯔꯒ ꯆꯠꯄ ꯑꯁꯤꯒꯨꯝꯕ ꯍꯪꯒꯤ ꯂꯥꯏꯙꯤ ꯁꯥꯟꯅꯕꯒꯨꯝ ꯁꯥꯟꯅꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯅ ꯏꯁꯥ ꯏꯁꯥꯒꯤ ꯀꯣꯛꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯉꯥꯛꯅꯕ ꯍꯣꯠꯅꯁꯤ꯫ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗꯒꯤ ꯚꯤꯈ꯭ꯌꯥ ꯅꯤꯔꯒ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕ ꯇꯣꯛꯁꯤ꯫